Rapid Action Force RF की कमांडेंट याउना पर्सनल सिंग अमदी पोचै सिंग लोइनना गाड़ी तरारोम मोरे तमना लाकपदा कक्चिंग लमखाइदा अचरओक चेक तौदुना लैरिबा खुंजा सिंगना मतम खरा थिंगलुरे IT News na thogdok thokfumdagi fangba pauda RF ki personal sing adu Kakching Lamkhai ngasi nongalamdai pung mari tarakpa duwaida thunglaki atai mafamda thokiba manglam chatki RF ki thawong singbu ningsingduna miyamna RF sing adu bu chatpa yaroi haina thingki miyamna RF sing thingbagi pau tabaga Kakching gi SPTS Bikramjit na luchingba Kakching Police Station ki OC amadi Kakching Commando gi OC yauna Manipur Police ki team ama mafam adu da thunglaki Kakching gi SP yauna thingliba miyam aduga yamna kanna wari sanaduna ayaba puraknaba hotnaki more da irang tholakpa yana leire haibadagi RF sing asi changnaba CM na order pirakpani haina miyam da khanganki adubu miyam na force ki award apa adu Tengnopol amadi palel dagi thanaba amadi ahenba award pa leirabasu state force oina thanaba haiki yamna kuina yednaraba matungda khudaki oiba miyam gi mifam pangthoki mifam aduda Chief Minister na su phone gi kuthangda miyam themjena bahotnaki matung tarakpada Kakching manungda miyamna yadaba thabak amata RF singna tawhalloi amadi Kakching district manungda makhoi station tawduna lehaloi haina SP Bikramjit masamakna miyamda thajaba pibadagi miyamna RF sing adubu chatpagi ayaba pikibaga loinana nungthil pung amarom tarakpada Kakching gi SP yauna RF sing adu more gi damuk palel fawba thinki